고등학교 부분이 ꯁꯤꯡ ꯄꯨꯡ 10ꯒꯤ ꯃꯅꯨꯡꯗ ꯐꯥꯕ ꯌꯥꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯣꯠꯅꯕꯗꯁꯨ ꯑꯩꯈꯣꯏꯅ ꯄꯦꯟꯗꯦ ꯍꯥꯏꯗꯅꯁꯨ ꯕꯣꯝꯕꯦꯗ ꯊꯣꯛꯑꯝꯃꯒꯗꯤ ꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯑꯁꯤꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯄꯣꯔꯠ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯃꯇꯨꯡꯗ ꯄꯨꯡ ꯑꯅꯤ ꯈꯨꯗꯤꯡꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯦ